Wangoi Assembly Constituency gi oina School Fagathansi Mission da yauriba Paobitek High School gi phibam asigi MLA Kh Loken na hakthengnana yengsinkhre. Yengsinba aduda sakhangdaba singna handakta school asidagi tongan mapotlam khara huran khibagi kanna thigatlingai chairakta school asigi nauna saba toilet amadi bathroom gi outlet sing thogairamba ubada MLA mai hauna saubaga loinana mara laiba sing athuba matamda fagatuna chairak pigani haina lauthokre. MLA gi khongchat aduda school asigi oza Mama Mapa School Management Committee amadi laikai gi tongan ba miyam ga supunna faminaduna school asibu matau karam na henna faba school ama oihangadagi haibagi matangda kupna khana nainakhi pung amaram chathakiba mifamadu loiraba matungda MLA Loken na paumi singda haikibada Wangoi AC asi Manipur gi atopa constituency singa yengnabada hiram khudingda mangjin thahanba haibagi pandamda thabak tawduna lakli masigi manung channa hana mahairoi ningthina lairamdaba Paobitek High School asi school fagathansi mission gi makhada nauna semgatpadagi ngasidi mahairoi chamani furom leire loinana lakadaba chahi singdasu mahairoi henna tamhannaba school asibu semgatnaba thorang tauri asigumba matamasida kanagumba kharana school dagi pot huranba amadi thugayai khairakpa asi taraina laude loinana school asida kanagumba miyoi kharana work order gi wangmada thabak sunaba hotnariba asi suba yaroi haiki amaromda Paobitek lamkhaidagi koksai faubagi lambi sembagi matangda MLA na makha taraduna hai lambi asi PMGSY gi makhada laiba lambini lambi asi nauna semnaba tender su lakliba May gi tang tarukta open tawragani tender asi open hack tawbaga lambi asi soidana semlagani maramasina miyamna hairiba matamasi faubadi warabasu wana punna ngaiminasi mahaki maikaidagi su hack yariba makai athuba matamda quality laina hairiba thabak asi hauhannaba hotnagani haiki Paobitek High School jing si koi mayamna sai school sida toilet ta kaida thugairam mokotpa ma to mayam aina koi level kai ji school ji chhatra ji hana dagi hojing ne hena masing yam kholama ni khale school je kan sekot chagatna koi honari adu laikai ne ju support to no ja sing yam phajana school ji ta ko to honari si ma adu school je thugai kai ba dagi sumaina pochai hura ma khotpa ji yari to bigano koi ju phana kana school phagalan si da wangoi kendra da koi ju ju le ba Paobitek si fazana satra sing hana leramdabdi hoji lekhna oja sing si dum fazana takna khotna ngang thari sekol ei adu adu aina mayam daina maroin thamjani ti school sida tamnana khoi gi mamangna computer leiba antaki thamani mamangna computer huran gi ba leiba laptop na sing hurang gi sing su adu ma su phatte tawigano aduga mase khoina asai mayam media dadi khoina MLA ne yangjan bidre na haibagi mawong de he complain tawdona tawba somde lariba sport tadi manung de lariba pot tadi tumaina thugai bir maiban ngasi bo bathroom toilet si thugai biramne thugai ram pot si kamaina aina mafam de phamma sena budi ngam banate oja sing nuai mo oja sing ju case tawne police ta du hai madu koi lakai khung lai sing koina tawro ju kana bu phar gi khanghodra bani tawbo matam da madu gi thabak to quality ju phajna laina tawgodabni quality laitana thabak tawbusu yaroi wangoi kendra da ai leringai da ai laitragadi khangdre aduga thabak tawba matamda asengba reality classroom sagane hairga repairing gi order pa laga classroom sabdi yaro hayeng madugi responsibility kanana logani classroom saba habidi yot mayam changbani check mayam changbani repairing adudi wai taibani karmaino wangoi kendra da yadu mamang thakta Paobitek High School da natro khoi mayam aina thamjaning di khoi Paobitek High School da khoi siling habda khutna bro sing thara satra songna ba yaw khibado madugi pot tu aigi matam dadi thamoi ge ko me aduna ngasai department khoi gi engineering wing na hoji hoji ki madugi sigi oi classroom hum sabagi process am kan na tawri adu kan matam da sagani kan matam tawna ja thu da tawrani adu number 1 adu number 2 da sagi school ji thuai ba yakhai ba pochai huram bana sing ma masim tangdi khoi khungngi lei ba chilna wa lam lai go sing na masi yare ge tawduna hona biro aduwa nahan khoi gi PDF ki chilna sing sina khoi gi Paobitek ki praja mayam haiba pot wafam ama thamaga khoi gi Paobitek lambi se sembidre na haibagi pot ama hafet akoi media gi thangda ui adu aina thamjani wadi khoi gi PMGSY gi makhada leibane khoi gi Paobitek ki sigi hai Paobitek ti 32 koksai haba lambi se Paobitek machin dagi na khoi gi highway dagi na koksai bauji PMGSY da hoju si online de tender tawraga lakadu date 6 da adu gi tender hangani na ai ujare aduna mayam da aina thamjani ngi di khoi gi PMGSY gi lambi se state ne heta semjan ba yadi ba ko simatang khoi hairi ba silnaw ji khang khang na hairi ne khang ye
mayam adugumbadudi ekoi saida aiju masigi lambise mayam phanakan aiju PMJ swagi thabaksi hawdring manung sidi ekoi na sembasu yadabani semjan sajanna khade du mayam chatpa nungaina mo khona jabani phanakan su hona bani adu aina maruina thamjaning idi khangna khangdaba sarga media khutangda miyam mamangda wangoi kendra thabak tawba matamda quality maintain laina thabak phajana tawbani aiju aduga miyamna tawna IBR road cham foot tarama to train to ka pa ka foot train pan mathak tang hangten ai pa taw jing wangoi ken loina anambana ai aduna masigum bakharana saida apik pa wakhalon da tawba thabak to di tawrkano aduna akoina khangna khangdaba sarga pangang ngang budu to hning de aduna akoi leiba hojiki leiba lambi thongji matangni matungina adum tawrkani hojuji tang taruk to koi PMJ swai hangadori aina tajare ujare aduna madugi poto hangko matam asengba contractor la ga hayo lambi ji semba hogane सरकार अखोना था मंगा बंद तौर सी लंबीजे PMJ स्वाइद लेबनीना कनासु सेमबि यारोबा आई पॉकेट पुथो किलोमीटर 3-4 सांगसे सेमदोंगाय अदुगी पोतुदि खितंग कनो तौसे अदुना मयामदा इन थबजनिना थबा म तौब मतमदा क्वालिटी लेना थबक तौसे क्वालिटी लेना थबक तौमसे अदुगा मेन मान तादना स्कूल दे लाग स्कूल की कमिटी की अथॉरिटी जिंगसु ओजा जिंगसु केसु थबक तौब मतमदा मतम चाना सिगी कॉलेज स्कूल सिगी छात्र वाले छात्र जिंगसी हुजिसे हानादगी हुजिने हेम फगलाबनी हेन मसिंग याखलनी ओजाजु मसिंग याखलाबनी फजना ओजा जिंगसी अहिं नुजिन तुमदगी कन्न होना जरी अदु सिदा पोसै हुरान बि नों तौबि मसिंग फते तौबि मसिंग